ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯟꯀ꯭ꯔꯦꯗꯤꯕꯜ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯗꯨꯅ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯟꯗꯔꯕꯣꯜꯠ꯫ ꯃꯨꯚꯤ ꯑꯁꯤ ꯑꯦꯛꯁꯟ ꯑꯦꯗꯚꯦꯟꯆꯔꯗ ꯕꯦꯁ ꯇꯧꯕ 2 ꯃꯦ 2025ꯇ ꯄꯨꯊꯣꯛꯈꯤꯕ ꯃꯨꯚꯤ ꯑꯃꯅꯤ꯫ ꯃꯨꯚꯤ ꯑꯁꯤ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯨꯊꯣꯛꯈꯤꯕ ꯃꯨꯚꯤ ꯑꯃ ꯑꯣꯏꯕꯅ ꯇꯦꯜꯂꯞꯅ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯁꯥꯡꯅ ꯂꯤꯔꯨꯕ ꯇꯥꯔꯒꯗꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯥꯛꯄꯒꯤ ꯆꯥꯟꯁ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯏ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯛ ꯁ꯭ꯀ꯭ꯋꯦꯔ, ꯔꯥꯏꯇꯔꯅ ꯏꯔꯤꯛ ꯄ꯭ꯔꯤꯁꯟꯅ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯕꯣꯛꯁ ꯑꯣꯐꯤꯁ ꯀꯂꯦꯛꯁꯟꯅ $382 ꯃꯤꯂꯤꯌꯟ ꯅꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯔꯦꯇꯤꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯏ꯫ IMDbꯗ 10ꯒꯤ ꯃꯅꯨꯡꯗ 7.3, ꯄ꯭ꯔꯥꯏꯝ ꯚꯤꯗꯤꯑꯣꯗ 10ꯒꯤ ꯃꯅꯨꯡꯗ 7.3, ꯔꯣꯇꯟ ꯇꯣꯃꯦꯇꯣꯁꯇ 88%, ꯒꯨꯒꯜ ꯌꯨꯖꯔꯁꯅ 89% ꯂꯥꯏꯛ ꯄꯤꯈꯤꯕ ꯃꯨꯚꯤ ꯑꯃꯅꯤ꯫ ꯃꯨꯚꯤ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯃꯤꯡ ꯄꯜꯂꯕꯗ ꯖꯦꯂꯦꯅꯥꯒꯤ ꯁꯛꯇꯝꯗ ꯃꯃꯤꯡ ꯂꯩꯔꯕꯤ ꯑꯦꯛꯇ꯭ꯔꯦꯁ ꯐ꯭ꯂꯣꯔꯦꯟꯁ ꯄꯛ, ꯁꯦꯟꯇ꯭ꯔꯤꯒꯤ ꯁꯛꯇꯝꯗ ꯂꯦꯋꯤꯁ ꯄꯨꯜꯃꯦꯟ, US ꯑꯦꯖꯦꯟ ꯑꯃꯒꯤ ꯁꯛꯇꯝꯗ ꯋꯥꯠ ꯔꯨꯁꯦꯟ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯨꯚꯤ ꯑꯁꯤꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯄꯟꯗꯕꯤꯗ ꯃꯨꯚꯤꯔꯣꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ꯫ ꯃꯨꯚꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪꯒ ꯍꯥꯏꯖꯔꯝꯒꯦ, ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯃꯒꯤ ꯆꯦꯅꯦꯜ ꯍꯤꯡꯆꯥꯕ ꯃꯨꯛꯕꯥꯡ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯥꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯏꯟꯇꯔꯇꯦꯟꯃꯦꯟꯠ ꯑꯣꯏꯔꯕ ꯃꯨꯛꯕꯥꯡ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯥꯒꯤ ꯂꯤꯡꯛ ꯑꯗꯨ ꯑꯩꯅ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯑꯃꯗꯤ ꯀꯃꯦꯟꯗ ꯍꯥꯞꯆꯜꯂꯝꯃꯒꯦ꯫ ꯃꯌꯥꯝꯅ ꯆꯪꯕꯤꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇꯪ ꯅꯝꯁꯤꯟꯕꯤꯔꯝꯃꯨ꯫ ꯃꯨꯚꯤ ꯑꯁꯤꯅ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯂꯦꯁꯤꯌꯥꯒꯤ ꯑꯋꯥꯡꯕ ꯕꯤꯜꯗꯤꯡ ꯑꯃꯗ ꯖꯦꯂꯦꯅꯥꯅ ꯃꯥꯒꯤ ꯃꯆꯦ ꯅꯇꯥꯁꯥ ꯂꯩꯈꯤꯗꯕꯒꯤꯗꯃꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯤꯁꯟ ꯑꯃꯒꯤꯗꯃꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯕ ꯃꯇꯨꯡꯗ ꯖꯦꯂꯦꯅꯥꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯄꯦꯔꯥꯖꯨꯠ ꯁꯤꯖꯤꯟꯅꯗꯨꯅ ꯑꯣꯛꯁ ꯀꯧꯕ ꯂꯦꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯂꯦꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯃꯥꯅ ꯐꯨꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯏ, ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯖꯦꯂꯦꯅꯥꯅ ꯂꯣꯏꯅ ꯐꯨꯗꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯂꯦꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯥꯏꯟꯇꯤꯁꯠ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯁꯥꯏꯟꯇꯤꯁꯠ ꯅꯨꯄꯥ ꯑꯗꯨꯅ ꯖꯦꯂꯦꯅꯥꯗ ꯅꯣꯡꯃꯩ ꯒꯟ ꯄꯣꯏꯟꯠ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯀꯅꯨ, ꯅꯪꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯍꯟꯇꯣꯛꯈ꯭ꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯂꯦꯅꯥ ꯅꯨꯄꯥ ꯑꯗꯨꯅ ꯇꯧꯔꯤꯕ ꯗꯞ ꯑꯗꯨꯗ ꯀꯔꯤꯁꯨ ꯑꯀꯤꯕ ꯐꯥꯎꯔꯝꯗꯦ꯫ ꯑꯗꯨꯒ ꯑꯗꯨꯃꯛ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯥꯏꯟꯇꯤꯁꯠ ꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯁꯥꯏꯟꯇꯤꯁꯠ ꯑꯗꯨꯕꯨ ꯍꯥꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯦꯂꯦꯅꯥ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯗꯕꯤ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯕꯣꯝ ꯐꯤꯠ ꯇꯧꯔꯝꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯕꯛꯀꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯕꯨ ꯎꯕ ꯐꯪꯏ꯫ ꯃꯍꯥꯛ ꯃꯤꯇꯤꯡ ꯑꯃꯒꯤꯗꯃꯛ ꯆꯦꯝꯕꯔ ꯑꯃꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯒꯦꯔꯤ ꯀꯧꯕ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯤꯑꯣꯏ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯚꯦꯂꯦꯟꯇꯤꯅꯥꯅ ꯄ꯭ꯔꯣꯖꯦꯛꯠ ꯁꯦꯟꯇ꯭ꯔꯤꯒꯤ ꯃꯈꯥꯗ ꯁꯨꯄꯔꯋꯨꯃꯦꯟ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯤꯑꯣꯏꯕ ꯀꯌꯥꯗ ꯆꯥꯡꯖꯦꯡ ꯑꯃ ꯆꯠꯊꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯑꯐꯕ ꯅꯠꯇꯦ꯫ ꯃꯁꯤꯅ ꯃꯤꯑꯣꯏꯕ ꯖꯥꯇꯤꯗ ꯑꯃꯥꯡꯕ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯀꯅꯤ꯫ ꯃꯁꯤ ꯈꯨꯗꯛꯇ ꯂꯦꯞꯍꯟꯅꯕꯒꯤꯗꯃꯛ ꯃꯉꯣꯟꯗ ꯃꯔꯥꯟ ꯁꯤꯔꯝꯃꯤ꯫ ꯚꯦꯂꯦꯟꯇꯤꯅꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯊꯛꯇ ꯁꯤꯔꯤꯕ ꯏꯔꯥꯜ ꯑꯁꯤ ꯑꯔꯥꯟꯕꯅꯤ꯫ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯆꯥꯡꯖꯦꯡ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯥꯡꯊꯣꯛꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕ ꯈꯛꯇꯅꯤ꯫ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯑꯦꯗꯚꯦꯟꯆꯔꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯑꯋꯥꯕ ꯇꯥꯔꯛꯀꯅꯤ꯫ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯑꯩꯅ ꯍꯣꯠꯅꯕ ꯈꯛꯇꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯚꯦꯂꯦꯟꯇꯤꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯊꯛꯇ ꯂꯩꯔꯝꯂꯤꯕ ꯃꯔꯥꯟ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯀꯣꯛꯄꯤꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯚꯦꯂꯦꯟꯇꯤꯅꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯤꯇꯤꯡ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯚꯦꯂꯦꯟꯇꯤꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯚꯦꯂꯦꯟꯇꯤꯅꯥꯅ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯂꯩꯔꯤꯕ ꯄ꯭ꯔꯨꯐ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯥꯡꯍꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯂꯦꯅꯥ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯦꯂꯦꯛꯁꯤ, ꯔꯦꯗ ꯒꯥꯔꯖꯤꯌꯟ ꯍꯥꯏꯅ ꯈꯪꯅꯕ ꯅꯨꯄꯥ ꯑꯁꯤꯒ ꯎꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯖꯦꯂꯦꯅꯥꯅ ꯂꯥꯛꯄ ꯎꯕ ꯃꯇꯝꯗ ꯑꯦꯂꯦꯛꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯆꯥꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯖꯦꯂꯦꯅꯥꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯖꯦꯂꯦꯅꯥꯅ ꯍꯥꯏꯔꯛꯏ, ꯑꯩ ꯚꯦꯂꯦꯟꯇꯤꯅꯥꯒꯤ ꯃꯤꯁꯟ ꯑꯁꯤꯗꯒꯤ ꯇꯣꯛꯂꯒꯦ꯫ ꯑꯩꯅ ꯑꯩꯒꯤ ꯃꯤꯁꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨꯁꯨ ꯑꯋꯥꯕ ꯄꯤꯔꯦ, ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨꯁꯨ ꯑꯩꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩ ꯄꯥꯝꯂꯛꯇ꯭ꯔꯦ꯫ ꯃꯄꯥꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯪꯅ ꯍꯦꯛꯇ ꯇꯣꯛꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯇꯣꯛꯄꯗꯤ ꯌꯥꯔꯣꯏ꯫ ꯚꯦꯂꯦꯟꯇꯤꯅꯥꯗ ꯍꯥꯟꯅ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯕꯨ ꯅꯪ ꯅꯆꯦꯒꯨꯝꯅ ꯑꯐꯕ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯑꯃꯗꯤ ꯇꯧꯕꯅ ꯐꯒꯅꯤ꯫ ꯑꯗꯨꯒꯨꯝꯅ ꯅꯪꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ
ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯃꯤꯌꯥꯝꯅꯁꯨ ꯅꯪꯕꯨ ꯁꯣꯏꯗꯅ ꯊꯥꯒꯠꯅꯒꯅꯤ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗꯁꯨ ꯅꯪ ꯑꯁꯤ ꯑꯐꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯩꯒꯗꯣꯔꯤꯕꯅꯤ ꯃꯃꯥꯡꯗ ꯅꯪꯅ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯇꯧꯔꯕꯁꯨ ꯃꯈꯣꯏꯅ ꯑꯗꯨ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯎꯈꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯖꯦꯂꯦꯅꯥꯁꯨ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯂꯦꯅꯥꯅ ꯚꯦꯂꯦꯟꯇꯤꯅꯥꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯃꯤꯡꯆꯠ ꯑꯣꯏꯒꯗꯕ ꯑꯩꯕꯨ ꯁꯛ ꯇꯥꯛꯄ ꯌꯥꯕ ꯃꯤꯁꯟ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯚꯦꯂꯦꯟꯇꯤꯅꯥꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯑꯩ ꯌꯥꯔꯦ ꯅꯪꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯑꯩꯅ ꯑꯅꯧꯕ ꯃꯤꯁꯟ ꯑꯁꯤ ꯄꯤꯗ꯭ꯔꯤꯀꯥꯟꯗ ꯑꯩꯒꯤ ꯊꯕꯛ ꯑꯃꯗꯤ ꯅꯪꯅ ꯄꯥꯡꯊꯣꯛꯑꯝꯃꯨ ꯊꯕꯛ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯋꯦꯌꯔꯍꯥꯎꯁ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯍꯨꯔꯥꯟꯕ ꯆꯪꯗꯨꯅ ꯂꯩꯔꯦ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯤꯕ ꯍꯨꯔꯥꯟꯕ ꯅꯨꯄꯤ ꯑꯗꯨ ꯅꯪꯅ ꯊꯦꯡꯅꯕ ꯃꯐꯝꯗ ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩ ꯅꯪꯒꯤ ꯊꯕꯛ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯪꯉꯣꯟꯗ ꯄꯤꯔꯛꯂꯒꯦ ꯍꯥꯏꯔꯝꯃꯤ ꯑꯁꯤꯗꯒꯤ ꯖꯦꯂꯦꯅꯥꯁꯨ ꯚꯦꯂꯦꯟꯇꯤꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯤꯡꯆꯠ ꯑꯣꯏꯒꯗꯕ ꯃꯤꯁꯟ ꯑꯃꯕꯨ ꯐꯪꯅꯕꯒꯤꯗꯃꯛ ꯃꯁꯤꯗꯒꯤ ꯖꯦꯂꯦꯅꯥ ꯋꯦꯌꯔꯍꯥꯎꯁ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯋꯦꯌꯔꯍꯥꯎꯁ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯋꯦꯌꯔꯍꯥꯎꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯐꯣꯇꯣꯁꯨ ꯊꯦꯠꯂꯝꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯖꯣꯜ ꯋꯥꯀꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯪꯂꯛꯇꯨꯅ ꯖꯦꯂꯦꯟꯇꯤꯅꯥꯗ ꯅꯣꯡꯃꯩ ꯀꯥꯞꯂꯛꯂꯝꯃꯤ ꯖꯦꯂꯦꯟꯇꯤꯅꯥꯁꯨ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯖꯣꯠꯀꯤ ꯁꯤꯜ ꯑꯃ ꯄꯥꯏꯗꯨꯅ ꯀꯥꯞꯂꯛꯂꯤꯕ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯉꯥꯛꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯕ ꯍꯧꯔꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯖꯣꯜ ꯋꯥꯀꯔꯅ ꯀꯤꯟꯅ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯖꯦꯂꯦꯅꯥ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯂꯦꯅꯥ ꯍꯟꯕ ꯂꯩꯇꯕꯤꯗ ꯍꯧꯒꯠꯇꯨꯅ ꯖꯣꯜ ꯋꯥꯀꯔꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯊꯥꯡ ꯑꯃ パイꯗꯨꯅ ꯖꯣꯜ ꯋꯥꯀꯔ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯖꯦꯂꯦꯅꯥꯅ ꯊꯤꯜꯂꯛꯂꯤꯕ ꯊꯥꯡ ꯑꯗꯨ ꯖꯣꯜ ꯋꯥꯀꯔꯅ ꯐꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯨꯛꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯨꯛꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯇꯥꯛꯁ ꯃꯥꯁꯇꯔ ꯍꯥꯏꯅ ꯈꯪꯅꯕ ꯅꯨꯄꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯐꯨꯅꯕ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯦꯕꯥꯀꯁ ꯍꯥꯏꯅ ꯈꯪꯅꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯃꯐꯝ ꯑꯁꯤꯗ ꯑꯃꯒ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨꯅꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯐꯨꯅꯔꯤꯕ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯕꯥꯀꯁꯅ ꯇꯥꯛꯁ ꯃꯥꯁꯇꯔ ꯑꯗꯨꯕꯨ ꯐꯨꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯛꯆꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯕꯣꯛꯁ ꯑꯃꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯕꯨ ꯊꯣꯛꯂꯛꯂꯝꯃꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯝꯕ ꯂꯣꯏꯅ ꯅꯨꯄꯥ ꯑꯁꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯕꯣꯕ ꯔꯣꯕꯥꯔꯠ ꯍꯥꯏꯅ ꯀꯧꯏ ꯕꯣꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯏꯄꯥ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯃꯁꯥꯗꯁꯨ ꯑꯀꯤꯕ ꯐꯥꯎꯔꯗꯨꯅ ꯊꯣꯡꯂꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯁꯤ ꯃꯁꯥ ꯃꯊꯟꯇ ꯃꯄꯥꯟꯗꯒꯤ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯀꯤꯅ ꯚꯦꯂꯦꯟꯇꯤꯅꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯠꯒ ꯎꯅꯔꯝꯃꯤ ꯚꯦꯂꯦꯟꯇꯤꯅꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯁꯦꯟꯇ꯭ꯔꯤꯒꯤ ꯃꯔꯝꯗ ꯑꯦꯁꯤꯁꯇꯦꯟꯠ ꯑꯗꯨꯗ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯨꯐ ꯑꯃꯗꯤ ꯏꯕꯤꯗꯦꯟꯁ ꯑꯃꯠꯇ ꯄꯤꯕ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯑꯦꯁꯤꯁꯇꯦꯟꯠꯗ ꯕꯀꯤꯅ ꯆꯤꯡꯅꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯕꯀꯤꯅ ꯑꯦꯁꯤꯁꯇꯦꯟꯠ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯪꯅ ꯚꯦꯂꯦꯟꯇꯤꯅꯥꯒꯤ ꯃꯔꯝꯗ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕ ꯇꯥꯔꯒꯗꯤ ꯚꯦꯂꯦꯟꯇꯤꯅꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯈꯔ ꯂꯩꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯨꯐ ꯑꯃꯗꯤ ꯏꯕꯤꯗꯦꯟꯁ ꯈꯔꯕꯨ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯃꯛ ꯄꯥꯎ ꯄꯤꯔꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯕꯀꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯋꯦꯌꯔꯍꯥꯎꯁ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯦꯂꯦꯅꯥ ꯖꯣꯜ ꯋꯥꯀꯔ ꯑꯕꯥꯀꯁ ꯑꯃꯗꯤ ꯕꯣꯕ ꯃꯈꯣꯏꯗ ꯎꯠꯂꯛꯏ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯈꯪꯂꯦ ꯃꯗꯨꯗꯤ ꯚꯦꯂꯦꯟꯇꯤꯅꯥꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯂꯤꯕ ꯑꯁꯤ ꯖꯦꯂꯦꯅꯥꯅ ꯑꯕꯥꯀꯁꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯊꯥꯔꯛꯄꯅꯤ ꯑꯕꯥꯀꯁꯅ ꯇꯥꯛꯁ ꯃꯥꯁꯇꯔꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯊꯥꯔꯛꯄꯅꯤ ꯇꯥꯛꯁ ꯃꯥꯁꯇꯔꯅ ꯖꯣꯜ ꯋꯥꯀꯔꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯊꯥꯔꯛꯄꯅꯤ ꯑꯗꯨꯒ ꯖꯣꯜ ꯋꯥꯀꯔꯅ ꯑꯃꯨꯛ ꯖꯦꯂꯦꯅꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯁꯤ ꯈꯪꯉꯛꯄꯗ ꯃꯈꯣꯏ ꯃꯁꯦꯟ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯖꯣꯜ ꯋꯥꯀꯔꯅ ꯕꯣꯕꯇ ꯍꯪꯉꯛꯏ ꯅꯪ ꯀꯅꯥꯅꯣ ꯀꯔꯝꯕ ꯃꯐꯝꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯕꯣꯕꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ ꯃꯇꯝ ꯑꯁꯤꯗ ꯑꯕꯥꯀꯁꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯁꯥꯎꯟꯒꯤ ꯑꯀꯟꯕ ꯋꯦꯕ ꯑꯃ ꯊꯥꯗꯣꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯅꯥ ꯑꯃꯠꯇ ꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯝꯃꯤ ꯁꯥꯎꯟꯒꯤ ꯋꯦꯕ ꯊꯥꯗꯣꯔꯛꯂꯤꯕ ꯃꯦꯆꯤꯟ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯤꯔꯛꯇꯨꯅ ꯊꯨꯒꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯕꯥꯀꯁꯅ ꯃꯍꯥꯛꯀꯤ ꯄꯋꯥꯔ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯜ ꯑꯗꯨ ꯐꯥꯎꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯚꯦꯂꯦꯟꯇꯤꯅꯥꯒꯤ ꯄꯥꯔꯇꯤ ꯃꯐꯝꯗ ꯑꯦꯁꯤꯁꯇꯦꯟꯠ ꯑꯗꯨꯅ ꯋꯦꯌꯔꯍꯥꯎꯁ ꯑꯗꯨꯒꯤ ꯂꯥꯏꯚ ꯐꯨꯇꯦꯖ ꯑꯗꯨ ꯌꯦꯡꯍꯜꯂꯝꯃꯤ ꯐꯨꯇꯦꯖ ꯑꯗꯨꯗ ꯑꯕꯥꯀꯁ ꯖꯦꯂꯦꯅꯥ ꯖꯣꯜ ꯋꯥꯀꯔ ꯑꯃꯗꯤ ꯔꯣꯕꯥꯔꯠ ꯕꯣꯔꯠ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯚꯦꯂꯦꯟꯇꯤꯅꯥꯅ ꯑꯦꯁꯤꯁꯇꯦꯟꯠ ꯑꯗꯨꯗ ꯍꯪꯉꯛꯑꯝꯃꯤ ꯃꯈꯣꯏ ꯃꯔꯤ ꯍꯤꯡꯗꯨꯅ ꯂꯩꯕ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤ ꯇꯦꯝꯄꯦꯔꯦꯆꯔ ꯑꯁꯤ ꯁ꯭ꯋꯤꯆ ꯑꯣꯟ ꯇꯧꯁꯜꯂꯨ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯦꯝꯄꯦꯔꯦꯆꯔ ꯑꯁꯤ ꯋꯥꯡꯈꯠꯍꯟꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ
ꯑꯁꯤꯗꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅꯁꯨ ꯇꯦꯝꯄꯦꯔꯦꯆꯔ ꯑꯗꯨꯒꯤ ꯁ꯭ꯋꯤꯆ ꯑꯗꯨ ꯑꯣꯟ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤ ꯃꯤꯅꯤꯠ 2ꯒꯤ ꯃꯇꯨꯡꯗ ꯇꯦꯝꯄꯦꯔꯦꯆꯔ ꯋꯥꯡꯈꯠꯂꯛꯇꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯁꯤ ꯄꯣꯈꯥꯏꯔꯛꯇꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯚꯦꯂꯦꯟꯇꯤꯅꯥꯅ ꯕꯣꯕ ꯌꯥꯎꯕ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯗ ꯕꯣꯕ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯦꯁꯤꯁꯇꯦꯟꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯕꯣꯕ ꯀꯧꯕꯅꯤ, ꯄ꯭ꯔꯣꯖꯦꯛ ꯁꯦꯟꯇ꯭ꯔꯤꯒꯤ ꯆꯥꯡꯌꯦꯡꯗ ꯍꯤꯡꯍꯧꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯗꯥꯏꯚꯔ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅꯁꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯗꯥꯏꯚꯔ ꯑꯁꯤ ꯑꯦꯂꯦꯛꯁꯤ ꯍꯥꯏꯔꯤꯕ ꯔꯦꯗ ꯒꯥꯔꯖꯤꯌꯥꯟ ꯑꯗꯨꯅꯤ꯫ ꯑꯁꯣꯝꯗꯅ ꯖꯦꯂꯦꯅꯥ, ꯖꯣꯜ ꯋꯥꯀꯔ ꯑꯃꯗꯤ ꯕꯣꯕ ꯊꯣꯡ ꯍꯥꯡꯗꯣꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯨꯝ ꯑꯁꯤꯒꯤ ꯇꯦꯝꯄꯦꯔꯦꯆꯔ ꯑꯁꯤꯁꯨ ꯑꯗꯨꯝ ꯋꯥꯡꯈꯠꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯑꯕꯥꯀꯁꯅ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯔꯨꯝ ꯑꯗꯨ ꯄꯣꯈꯥꯏꯔꯛꯂꯝꯃꯤ꯫ ꯔꯨꯝ ꯑꯗꯨꯅ ꯄꯣꯈꯥꯏꯔꯛꯄ ꯃꯇꯝꯗ ꯖꯦꯂꯦꯅꯥꯁꯨ ꯄꯥꯏꯊꯣꯛꯇꯨꯅ ꯎꯞꯄꯒ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯦꯂꯦꯅꯥꯒꯤ ꯋꯥꯈꯜꯗ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯃꯕꯨ ꯑꯩꯈꯣꯏꯗ ꯎꯠꯂꯛꯂꯝꯃꯤ꯫ ꯖꯦꯂꯦꯅꯥꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯍꯟꯈꯤꯕꯒꯤ ꯃꯃꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯖꯦꯂꯦꯅꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯕꯣꯕꯀꯤ ꯃꯈꯨꯠꯀ ꯃꯥꯒꯤ ꯃꯈꯨꯠꯀ ꯁꯝꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯦꯂꯦꯅꯥꯅ ꯈꯪꯉꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯕꯣꯕꯀꯤ ꯃꯈꯨꯠꯀ ꯁꯝꯅꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯃꯃꯥꯡꯗ ꯍꯧꯈ꯭ꯔꯕ ꯃꯦꯃꯣꯔꯤꯁꯤꯡꯕꯨ ꯎꯕ ꯐꯪꯏ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯕꯣꯕ ꯑꯁꯤꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯄꯋꯥꯔ ꯑꯃꯕꯨ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯈꯪꯉꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯀꯤꯅ ꯚꯦꯂꯦꯟꯇꯤꯅꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯉꯛꯑꯝꯃꯤ, ꯚꯦꯂꯦꯟꯇꯤꯅꯥꯒꯤ ꯃꯥꯌꯣꯛꯇ ꯏꯕꯤꯗꯦꯟꯁ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯅꯤꯡꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯀꯣꯜ ꯑꯗꯨ ꯇ꯭ꯔꯦꯛ ꯇꯧꯗꯨꯅ ꯈꯪꯅꯕ ꯍꯣꯠꯅꯧ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯁꯤꯁꯇꯦꯟ ꯑꯁꯤꯅꯁꯨ ꯚꯦꯂꯦꯟꯇꯤꯅꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥ ꯚꯦꯂꯦꯟꯇꯤꯅꯥꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯑꯗꯨꯃꯛ ꯎꯄꯥꯏ ꯂꯩꯇꯕꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯎꯅ ꯈꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯚꯦꯂꯦꯟꯇꯤꯅꯥꯅ ꯋꯦꯌꯔꯍꯥꯎꯁ ꯑꯗꯨꯗ ꯇꯥꯛꯁ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨ ꯈꯔꯕꯨ ꯊꯥꯔꯝꯃꯤ, ꯋꯦꯌꯔꯍꯥꯎꯁꯇ ꯂꯩꯔꯤꯕ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ꯫ ꯍꯧꯖꯤꯛꯇꯤ ꯋꯦꯌꯔꯍꯥꯎꯁ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯄꯨꯝꯕ ꯐꯣꯔꯁ ꯀꯥꯡꯕꯨ ꯑꯗꯨꯅ ꯂꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯚꯦꯂꯦꯟꯇꯤꯅꯥꯁꯨ ꯌꯧꯔꯛꯑꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯚꯦꯂꯦꯟꯇꯤꯅꯥꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯛꯁ ꯐꯣꯔꯁꯀꯤ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏ ꯈꯔ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯍꯤꯡꯅ ꯅꯠꯇ꯭ꯔꯒ ꯁꯤꯅ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯗꯒꯤ ꯂꯥꯟꯃꯤ ꯈꯔ ꯃꯅꯨꯡꯗ ꯃꯈꯣꯏ ꯃꯔꯤꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯣꯜ ꯋꯥꯀꯔꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯃꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯊꯪ ꯑꯃꯨꯛ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯈꯔꯕꯨ ꯑꯃꯨꯛ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤꯕ ꯃꯈꯣꯏꯁꯤꯡꯒꯤꯗꯃꯛ ꯕꯦꯛꯑꯞ ꯑꯣꯏꯅꯕꯒꯤꯗꯃꯛ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯆꯪꯂꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯖꯦꯂꯦꯅꯥꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯩꯁꯤꯡꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯗ꯭ꯔꯦꯁ ꯑꯁꯤ ꯂꯣꯏꯅ ꯁꯦꯠꯆꯤꯟꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯕꯥꯀꯁꯅ ꯒꯥꯔꯤ ꯑꯃꯕꯨ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏ ꯃꯔꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯊꯧꯗꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯒꯦꯠ ꯌꯧꯔꯛꯄ ꯃꯇꯝꯗ ꯒꯦꯠꯇ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯥꯏꯗꯤꯕꯨ ꯄꯨꯊꯣꯔꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯥꯏꯗꯤ ꯄ꯭ꯔꯨꯐ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯥꯏꯗꯤ ꯑꯗꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯂꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯣꯕ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯀꯨꯝꯂꯛꯂꯕ ꯃꯇꯨꯡꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯣꯕꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯕꯣꯕꯀꯤ ꯃꯥꯏꯀꯩꯗ ꯇꯥꯛꯁ ꯐꯣꯔꯁꯀꯤ ꯂꯥꯟꯃꯤ ꯀꯥꯡꯕꯨ ꯑꯗꯨ ꯑꯣꯝꯁꯤꯜꯂꯛꯇꯨꯅ ꯕꯣꯕꯀꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯀꯌꯥ ꯑꯃ ꯀꯥꯞꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯖꯦꯂꯦꯅꯥꯁꯨ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯥꯛꯁ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯕꯣꯕꯀꯤ ꯃꯁꯥꯗ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯑꯃ ꯀꯥꯞꯈ꯭ꯔꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛ ꯕꯣꯕ ꯑꯁꯤ ꯃꯥꯒꯤ ꯃꯁꯥ ꯑꯁꯤ ꯍꯥꯟꯅꯒꯨꯝ ꯀꯔꯤꯁꯨ ꯇꯧꯗꯕꯤ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯈꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥ ꯃꯊꯟꯇ ꯂꯣꯏꯅ ꯑꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯇꯥꯛꯁ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯕꯣꯕꯀꯤ ꯃꯐꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯕꯣꯕ ꯑꯁꯤ ꯃꯥꯒꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯚꯦꯂꯦꯟꯇꯤꯅꯥꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯡꯅ ꯕꯣꯕ ꯑꯁꯤ ꯄꯥꯏꯈꯠꯂꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯃꯨꯛ ꯃꯈꯥꯗ ꯇꯥꯔꯛꯂꯝꯃꯤ꯫
Hꯧjikti Jelenanasu makhoigi party aduda asumna hairambi hꯧjik Valentinana tawriba asi aikhoigi ifamda khulai oina aikhoibu sijanaribani magi lepsing aduda superwoman oinabagi dambak miyoiba singi mathakta changjeng kaya ama chathaduna leiribani adubu magi changjeng asida miyoiba kaya amasu loina sikhrabani changjeng aduda yawruba miyoiba singi marakta bob khaktabu hinghaubani maram asina magi experiment adugi matangda kanagumba amatana khangdanabagi damak lepsing asibu loina marufungna mangnaba mahakna honaribani aduga lepsing asi loina tumna manghanba loiraba matungda aikhoising asibu amu manghanabagi damak amana amabu hatnaba mana honariklibani hairambi Mathangi sinda Valentina amadi magi assistant nupi aduga wari sanaduna leirami magi assistant adugi mafamda hairambi haujik makhoi ahumna mafam asidagi hingduna leiriba asi aikhoigi ifamda yamna khudongthiningai oiribani aduga aikhoina tawriba aronba singasi makhoina di loina khanglibani aduna karigumba makhoina miyamda khanghalakpa taragadi aikhoigi ifamda leiriba thajaba pumba miyamna loina mangkhragani aduna makhoibu maru pungna muthatpa haibasi aikhoigi ithawni aduna nangna secret agent kharabu thaduna makhoibu yamna athuba matamda hatokhinabagi hotnagadabani hairambi aduga bobki hakchang adubu hojik helicopter amada haptuna puraga chatkirambi makhoina bobki hakchang asibu puduna chaliba asi US ki anauba watchtower amadani nakal amaromda amuk Alexi laktuna Jelena Abacus amadi Joel Walker bu gari da haptuna puduna laklambi Alexina hairai hojik Valentinana nakhoigi nafamda tawriba asi nakhoi singasibu loina manghanabagi damak tawribani aduga nakhoi hojik yamna checsenba mathau tai nakhoigi nathakta attack tawnabagi damak miyoi kaya amabu thadoktuna su leiribani thengnaba mafamda nakhoibu hatoknabagi damak asumna makhoina wari sanaduna leiringai khanghaudana makhoigi matungdagi Valentinagi stalker team laktuna makhoigi gari aduda attack tawraklambi Jelena su magi khulai adu sijanaduna stalker gi gari amabu thugairambi atopa gari aduna amuk attack tawrakpa matam maduda stalker gi team madugi gari adu bomb amana thugaiba uba fangi gari asibu thugairakliba misak asi baki oirambi bakina skelter gi team ahum suba gari adubusu magi khulai sijanaduna thugairambi Jelena amadi Alexi yamna haraurambi adubu bakina makhoigi gari aduda amuk nongmai onsalaktuna kablakpa matamda makhoigi gari adu longsinduna tarambi adugi matung makhoi maribu bakina punduna mafam amada thamlambi matam asida bakina hairai nakhoi marina Valentinagi mayokta evidence amabu pigadabani matam charingai aikhoina Valentinabu thingaudaba taragadi aikhoi awaba tagani mana paikhatliba project asi afaba thabak nate aikhoi miyoiba singbu manghanabagi damak mana loina sillibani karigumba magi project asina mai pakhiba taragadi miyoiba jati asi maru phungna mana muthatpasu ngamgadoribani asumna makhoina wari sanaduna leiringai Valentinagi assistant na bakigi mafamda call tawraklambi aduga Valentina amadi bobki plan pumnamak loina hairai masidagi bakina makhoi mari adubusu thadoklambi aduga matang asida makhoina hainariba asi makhoi punamak punsinduna Valentinana tawriba thabak asibu thinglasi haiduna loina yanarabani nakal amaromda watchtowerda Valentinana bobki manakta laaga hairai aina nangbu anoba punsi ama pirabani aiga punna thabak tawminasi nangna loinariba makhoi sing adu afaba miyoi amata natte makhoi criminal ngaktani aduna nangbu makhoiga pullaba matungda nangbu fattaba lambida chingsinnabagi damak honaribani aduga karigumba nangna aina hairiba asi thajadabi makhoiga punduna leiba taragadi nangi punsi awabada tagani hairambi asumna bobki mafamda semjin sajanba wahai kaya amabu haiduna Valentinana bobpu themlambi Valentinana bobki masada yauriba power sing adusu kamaina sijanagani haiba adu tambirambi makhoi anigi manaktagi ising glass amabu khara laptakna thamlaga ising glass adubu bobna lapna leiraga magi power adu sijanaduna thugairambi mathangi sinda bakina Jelena Abacus Joel Walker amadi Alexi truck amada haptuna watchtower adu tamna laami tower asida Valentina amadi bob su leiribani watchtower aduda makhoi mangana changlakpada mafam asida leiriba guard sing adubusu loina makhoina phudatlami aduga kaya amasu hatu ambi matam masida room maduda leiriba speaker aduda Valentinana asumna hairai nakhoibu aina khawrangna ngairibani tower asigi mathakta aina nakhoibu ngaiduna leirei mafam asida nakhoi lau haiduna hairai Valentinana leiriba mafam adu tamna lip tongduna kakhalaklambi Valentinana hairai nakhoi adventure pumba punsinbagi pangal adudagi
ꯍꯦꯟꯅ ꯀꯟꯕ ꯁꯦꯟꯇ꯭ꯔꯤ ꯑꯃ ꯑꯩꯅ ꯁꯦꯝꯂꯩ, ꯃꯍꯥꯛꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯈꯨꯗꯛꯇ ꯂꯣꯏꯅ ꯃꯥꯡꯍꯟꯕꯁꯨ ꯉꯝꯃꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯦꯗꯚꯦꯟꯆꯔ ꯈꯨꯗꯤꯡꯃꯛꯇꯒꯤ ꯍꯦꯟꯅ ꯄꯋꯥꯔ ꯄꯥꯏꯕ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯁꯤ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯤꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯅꯈꯣꯏ 5 ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯂꯣꯏꯅꯅ ꯚꯦꯂꯦꯟꯇꯤꯅꯥꯗ ꯁꯄꯣꯔꯠ ꯇꯧꯔꯁꯤ꯫ ꯚꯦꯂꯦꯟꯇꯤꯅꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯂꯣꯏꯅ ꯆꯠꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯌꯥꯕꯅ ꯅꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯌꯥꯗꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯑꯐꯕ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏ꯫ ꯑꯦꯂꯦꯛꯁꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯁꯤ ꯅꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯅ ꯁꯦꯝꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯟꯗꯔꯕꯣꯜ ꯍꯥꯏꯅ ꯀꯧꯔꯦ꯫ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯦꯂꯦꯛꯁꯤꯅ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯁꯦꯟꯇ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯑꯦꯂꯦꯛꯁꯤ ꯃꯐꯝ ꯑꯃꯗ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯊꯟꯗꯔꯕꯣꯜꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯕꯥꯀꯁ ꯑꯃꯗꯤ ꯖꯣꯜ ꯋꯥꯀꯔꯅ ꯁꯥꯎꯗꯨꯅ ꯁꯦꯟꯇ꯭ꯔꯤ ꯇꯝꯅ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯖꯦꯂꯦꯅꯥꯅꯗꯤ ꯃꯈꯣꯏꯕꯨ ꯆꯪꯁꯤꯟꯗꯅꯕꯒꯤꯗꯃꯛ ꯈꯥꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯗꯕꯤ ꯁꯦꯟꯇ꯭ꯔꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯆꯪꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯤꯅ ꯃꯍꯥꯛꯀꯤ ꯄꯋꯥꯔ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯊꯟꯗꯔꯕꯣꯜꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯗꯨꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯁꯦꯟꯇ꯭ꯔꯤꯒꯤ ꯄꯋꯥꯔ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯊꯟꯗꯔꯕꯣꯜꯁꯤꯡ ꯑꯁꯤꯒꯤ ꯑꯄꯨꯟꯕꯗꯒꯤ ꯁꯦꯟꯇ꯭ꯔꯤꯒꯤ ꯄꯋꯥꯔ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯕ ꯍꯦꯜꯂꯝꯃꯤ꯫ ꯁꯦꯟꯇ꯭ꯔꯤꯒꯤ ꯄꯋꯥꯔ ꯑꯁꯤ ꯎꯕꯗ ꯊꯟꯗꯔꯕꯣꯜꯁꯤꯡ ꯂꯤꯞꯇ ꯇꯣꯡꯗꯨꯅ ꯑꯃꯨꯛ ꯃꯈꯥꯗ ꯌꯥꯝꯅ ꯊꯨꯅ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯚꯦꯂꯦꯟꯇꯤꯅꯥꯅ ꯁꯦꯟꯇ꯭ꯔꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯃꯈꯣꯏꯕꯨ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯒꯅꯨ, ꯊꯦꯡꯅꯕ ꯃꯐꯝꯗ ꯂꯣꯏꯅ ꯍꯥꯠꯀꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯃꯛ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯈꯨꯗꯤꯡꯃꯛꯇ ꯑꯌꯦꯠ ꯑꯄꯟ ꯑꯗꯨꯃꯛ ꯂꯥꯛꯀꯗꯣꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯦꯟꯇ꯭ꯔꯤ ꯃꯍꯥꯛꯀꯤ ꯄꯋꯥꯔ ꯑꯗꯨ ꯈꯪꯂꯕꯅꯤꯅ ꯀꯅꯥꯕꯨꯁꯨ ꯀꯤꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯚꯦꯂꯦꯟꯇꯤꯅꯥꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨꯁꯨ ꯃꯥꯅ ꯀꯔꯤꯁꯨ ꯊꯑꯣꯏꯅ ꯇꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯚꯦꯂꯦꯟꯇꯤꯅꯥꯅ ꯁꯦꯟꯇ꯭ꯔꯤꯒꯤ ꯃꯄꯥꯡꯒꯜ ꯑꯁꯤꯕꯨ ꯁꯣꯟꯊꯅꯕꯒꯤꯗꯃꯛ ꯔꯦꯃꯨꯠ ꯑꯃ ꯇꯧꯗꯨꯅ ꯃꯇꯨꯡꯗ ꯂꯣꯟꯅ ꯔꯦꯃꯨꯠ ꯑꯗꯨ ꯅꯝꯒꯦ ꯇꯧꯕ ꯃꯇꯝꯗ ꯁꯦꯟꯇ꯭ꯔꯤꯅ ꯈꯪꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯚꯦꯂꯦꯟꯇꯤꯅꯥꯕꯨ ꯃꯣꯈꯔꯤ ꯃꯦꯠꯇꯨꯅ ꯋꯥꯜꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯚꯦꯂꯦꯟꯇꯤꯅꯥꯅ ꯄꯥꯏꯔꯝꯕ ꯔꯦꯃꯨꯠ ꯑꯗꯨꯁꯨ ꯃꯈꯥꯗ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯚꯦꯂꯦꯟꯇꯤꯅꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯔꯦꯃꯨꯠ ꯑꯗꯨꯕꯨ ꯈꯨꯡꯒꯠꯂꯛꯄ ꯃꯇꯨꯡꯗ ꯕꯇꯝ ꯑꯗꯨ ꯅꯝꯃꯛꯄꯗ ꯁꯦꯟꯇ꯭ꯔꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯟꯗꯔꯕꯣꯜꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯂꯦꯅꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯊꯟꯗꯔꯕꯣꯜꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯁꯦꯟꯇ꯭ꯔꯤꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅꯗꯤ ꯁꯣꯝꯗ ꯁꯦꯟꯇ꯭ꯔꯤ ꯑꯁꯤ ꯐꯖꯅ ꯚꯥꯞ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇ ꯂꯦꯞꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯀꯣꯛ ꯌꯥꯎꯗ꯭ꯔꯕ ꯅꯈꯣꯏꯅ ꯂꯣꯏꯅ ꯑꯔꯦꯝꯕꯗ ꯇꯥꯍꯜꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯖꯦꯂꯦꯅꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯣꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯦꯂꯦꯛꯁꯤꯅ ꯖꯦꯂꯦꯅꯥꯕꯨ ꯊꯦꯝꯅꯕꯒꯤꯗꯃꯛ ꯖꯦꯂꯦꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯤꯒꯤ ꯃꯁꯥꯗꯒꯤ ꯑꯅꯧꯕ ꯄꯋꯥꯔ ꯑꯃꯕꯨ ꯑꯃꯨꯛ ꯐꯨꯗꯣꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯃꯝꯁꯤꯟꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯤ ꯑꯁꯤ ꯑꯇꯤꯌꯥ ꯃꯊꯛꯇ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯁꯦꯟꯇ꯭ꯔꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯀꯌꯥ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯁꯦꯟꯇ꯭ꯔꯤꯅ ꯃꯐꯝ ꯑꯗꯨꯗ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯄꯥꯏꯔꯛꯂꯤꯕ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡꯒꯤ ꯄꯥꯏꯂꯣꯠ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯋꯥꯔ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯏꯅ ꯁꯦꯗꯣꯗ ꯑꯣꯟꯊꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯈꯥꯗ ꯂꯩꯔꯤꯕ ꯚꯦꯂꯦꯟꯇꯤꯅꯥ ꯑꯃꯗꯤ ꯊꯟꯗꯔꯕꯣꯜꯒꯤ ꯇꯤꯝ ꯑꯗꯨꯅꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯕꯤꯗ ꯕꯤꯜꯗꯤꯡ ꯑꯃꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯀ꯭ꯔꯥꯁ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯕꯤꯜꯗꯤꯡꯒꯤ ꯑꯀꯥꯏꯕ ꯃꯆꯦꯠ ꯀꯌꯥ ꯑꯃꯅ ꯇꯥꯔꯛꯄꯗꯒꯤ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯊꯟꯗꯔꯕꯣꯜꯒꯤ ꯇꯤꯝ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯟꯕꯤꯔꯝꯃꯤ꯫ ꯊꯟꯗꯔꯕꯣꯜꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯊꯥꯒꯠꯄꯤꯔꯛꯄ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯦꯟꯇ꯭ꯔꯤꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯄꯥꯏꯔꯒ ꯂꯩꯔꯒ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯕꯨ ꯃꯥꯒꯤ ꯄꯋꯥꯔ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯗꯣꯗ ꯑꯣꯟꯊꯣꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯊꯟꯗꯔꯕꯣꯜ ꯀꯥꯡꯕꯨ ꯑꯁꯤꯁꯨ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯊꯣꯛꯂꯝꯗꯦ꯫
ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯖꯦꯂꯦꯅꯥꯅ ꯕꯣꯕꯀꯤ ꯋꯥꯈꯜꯒꯤ ꯁꯪꯁꯥꯔ ꯑꯗꯨꯗ ꯆꯪꯂꯒ ꯕꯣꯕꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯈꯪꯅꯕꯒꯤꯗꯃꯛ ꯑꯃꯝꯕ ꯁꯦꯗꯣ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯕꯣꯕꯅ ꯑꯁꯨꯝꯅ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯆꯦꯜꯂꯛꯂꯤꯕ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯕꯣꯕꯅ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒꯤ ꯑꯋꯥꯕ ꯃꯇꯝꯗꯨꯗ ꯃꯄꯥꯅ ꯑꯣꯠꯈꯤꯕ, ꯆꯩꯈꯤꯕ, ꯉꯥꯡꯈꯤꯕ, ꯋꯥꯅ ꯈꯥꯡꯈꯤꯕ ꯑꯗꯨ ꯖꯦꯂꯦꯅꯥꯅ ꯎꯔꯦ꯫ ꯖꯦꯂꯦꯅꯥꯅ ꯕꯣꯕꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯕꯣꯕꯀꯤ ꯄꯦꯟꯗꯕ, ꯋꯥꯔꯧꯈꯤꯕ, ꯁꯥꯎꯅꯤꯡꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯊꯦꯝꯖꯤꯟꯗꯨꯅ ꯚꯥꯞ ꯇꯥꯍꯜꯂꯒ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄ꯭ꯔꯣꯖꯦꯛ ꯁꯦꯟꯇ꯭ꯔꯤꯒꯤ ꯃꯈꯥꯗ ꯕꯣꯕꯅ ꯃꯦꯂꯦꯁꯤꯌꯥꯒꯤ ꯂꯦꯕꯇ ꯁꯨꯄꯔꯍ꯭ꯌꯨꯃꯦꯟ ꯆꯦꯟꯖ ꯇꯧꯅꯕꯒꯤꯗꯃꯛ ꯆꯥꯡꯖꯦꯡ ꯄꯥꯡꯊꯣꯛꯈꯤꯕ ꯇꯥꯡꯀꯛ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯁꯤ ꯕꯣꯕꯀꯤ ꯐꯠꯇꯕ ꯁꯛꯇꯝ ꯑꯣꯏꯔꯤꯕ ꯕꯣꯏꯇꯦꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯎꯠꯂꯤꯕ ꯑꯁꯤ ꯕꯣꯕꯀꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯐꯦꯛꯁꯤꯡ ꯑꯗꯨꯕꯨ ꯊꯟꯗꯔꯕꯣꯜꯠꯅ ꯆꯪꯁꯤꯟꯗꯨꯅ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯊꯣꯔꯛꯅꯕ ꯍꯣꯠꯅꯕ ꯑꯗꯨꯅꯤ꯫ ꯕꯣꯕꯀꯤ ꯍꯧꯈ꯭ꯔꯕ ꯑꯋꯥꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯈꯣꯏꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯄꯦꯟꯗꯕ, ꯑꯋꯥꯕ, ꯁꯥꯎꯅꯤꯡꯕꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯁꯤ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯕꯣꯕꯀꯤ ꯁꯛꯇꯝꯕꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕ ꯑꯁꯤ ꯕꯣꯏꯇꯦ ꯍꯥꯏꯅ ꯀꯧꯏ꯫ ꯃꯁꯤꯅꯅꯤ ꯅ꯭ꯌꯨ ꯌꯣꯔꯛ ꯄꯨꯝꯕꯗ ꯂꯣꯏꯅ ꯁꯦꯗꯣꯗ ꯑꯣꯟꯊꯣꯛꯇꯨꯅ ꯃꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ꯫ ꯑꯐꯕ ꯑꯃꯗꯤ ꯐꯠꯇꯕ ꯄꯋꯥꯔ ꯑꯅꯤꯕꯨ ꯄꯨꯟꯗꯨꯅ ꯆꯠꯂꯤꯕ ꯕꯣꯕꯀꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯁꯦꯟꯇ꯭ꯔꯤ ꯍꯥꯏꯅ ꯀꯧꯏ꯫ ꯁꯦꯟꯇ꯭ꯔꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯒꯣꯗ ꯑꯃꯒꯨꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏꯕꯒꯤ ꯃꯊꯛꯇ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯀꯌꯥ ꯑꯃ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯁꯦꯟꯇ꯭ꯔꯤ ꯑꯃꯒꯨꯝꯅ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯄ꯭ꯔꯣꯖꯦꯛ ꯁꯦꯟꯇ꯭ꯔꯤ ꯍꯥꯏꯅ ꯚꯦꯂꯦꯟꯇꯤꯅꯥꯅ ꯄꯨꯊꯣꯛꯈꯤꯕꯅꯤ꯫ ꯆꯥꯡꯖꯦꯡ ꯀꯌꯥ ꯑꯁꯤ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯕꯣꯕ ꯈꯛꯇꯕꯨ ꯍꯤꯡꯍꯧꯕꯅꯤ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯁꯤꯗ ꯂꯣꯏꯅ ꯁꯤꯈ꯭ꯔꯤꯕꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯐꯕ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯔꯤꯕ ꯐꯠꯇꯕꯕꯨ ꯊꯥꯗꯣꯛꯂꯒ ꯑꯐꯕ ꯈꯛꯇꯕꯨ ꯇꯧꯔꯤꯕ ꯑꯁꯤ ꯕꯣꯕ ꯍꯥꯏꯅ ꯈꯪꯅꯕ ꯔꯣꯕꯣꯠ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨꯅꯤ꯫ ꯖꯦꯂꯦꯅꯥꯅ ꯕꯣꯕꯀꯤ ꯋꯥꯈꯜꯗ ꯆꯨꯈꯤꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨ ꯃꯥꯡꯍꯜꯂꯒ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯊꯟꯗꯔꯕꯣꯜꯠꯒꯤ ꯑꯇꯣꯞꯄ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅꯁꯨ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯣꯠꯅꯗꯨꯅ ꯕꯣꯕꯄꯨ ꯍꯥꯟꯅꯒꯨꯝꯅ ꯑꯐꯕ ꯊꯕꯛ, ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯕ ꯃꯤ ꯑꯃ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯅ꯭ꯌꯨ ꯌꯣꯔꯛ ꯁꯤꯇꯤ ꯑꯁꯤꯗ ꯃꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯊꯟꯗꯔꯕꯣꯜꯠꯁꯤꯡꯅ ꯚꯦꯂꯦꯟꯇꯤꯅꯥꯕꯨ ꯄꯗꯥꯔ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅꯁꯨ ꯚꯦꯂꯦꯟꯇꯤꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯚꯦꯂꯦꯟꯇꯤꯅꯥꯗꯤ ꯄꯗꯥꯔ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯊꯟꯗꯔꯕꯣꯜꯠꯁꯤꯡ ꯑꯗꯨꯅ ꯄꯗꯥꯔ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯚꯦꯂꯦꯟꯇꯤꯅꯥꯅ ꯍꯥꯟꯅꯗꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯗꯨꯅ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯚꯦꯂꯦꯟꯇꯤꯅꯥꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯌꯥꯝꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯔꯤꯕ ꯑꯗꯨ ꯑꯩꯅ ꯃꯈꯣꯏ 5 ꯑꯁꯤꯕꯨ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗꯅꯤ꯫ ꯑꯩꯅ ꯃꯈꯣꯏꯕꯨ ꯄꯨꯊꯣꯛꯄꯗꯒꯤ ꯉꯁꯤꯗꯤ ꯃꯥꯡ ꯇꯥꯛꯀꯗꯧꯔꯤꯕ ꯁꯤꯇꯤ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯀꯟꯕꯤꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕꯁꯨ ꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ, ꯑꯗꯨꯒ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯚꯦꯂꯦꯟꯇꯤꯅꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯚꯦꯂꯦꯟꯇꯤꯅꯥꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯈꯟꯕꯤ, ꯃꯌꯥꯝꯒꯤ ꯐꯅꯕꯗ ꯇꯧꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯚꯦꯂꯦꯟꯇꯤꯅꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯖꯦꯂꯦꯅꯥꯅ ꯚꯦꯂꯦꯟꯇꯤꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯚꯦꯂꯦꯟꯇꯤꯅꯥꯒꯤ ꯅꯥꯀꯣꯡꯗ ꯂꯣꯠꯅ ꯍꯥꯏꯔꯝꯃꯤ, "ꯃꯇꯨꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯅꯨ" ꯍꯥꯏꯗꯨꯅ ꯋꯥꯔꯅꯤꯡ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯒꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯕꯁꯨ ꯀꯥꯎꯕꯤꯒꯅꯨ꯫